ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯏꯆꯦ ꯑꯃꯈꯛꯅ ꯂꯤꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯀꯨꯝꯁꯤꯁꯤꯒꯤ ꯌꯥꯎꯁꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯌꯥꯝ, ꯋꯥꯔꯤꯁꯤ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 4ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ 2ꯅꯤ꯫ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯏꯊꯛꯇ ꯏꯆꯦ ꯑꯃꯒ ꯏꯕꯨꯡ 2ꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯄꯥꯞ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯜꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯇꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯀꯞꯅꯩ ꯍꯥꯏꯗꯨꯅ ꯀꯞꯄꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯈꯔ ꯈꯟꯕ ꯋꯥꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯅ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯄꯨꯄꯨ ꯕꯣꯕꯣꯛꯇ ꯏꯃꯥꯗꯤ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯄꯨꯄꯨ ꯕꯣꯕꯣꯛꯅ ꯑꯩꯉꯣꯟꯗ ꯏꯃꯥꯗꯣ ꯑꯥꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ, ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯑꯒ ꯐꯤꯔꯣꯟꯒ ꯑꯍꯟꯕ ꯃꯌꯥꯝ ꯂꯩꯔꯒ ꯄꯨꯔꯛꯇꯣꯏꯅꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯈꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯊꯥꯖꯩ꯫ ꯃꯇꯝꯗꯣ ꯑꯩꯅꯒ ꯄꯤꯛꯂꯤꯕꯒ ꯕꯕꯥꯗ ꯃꯤꯁꯤꯡꯅ ꯏꯃꯥꯇꯣꯟ ꯑꯃ ꯊꯤꯔꯛꯅꯕ ꯀꯟꯅ ꯇꯛꯄ ꯖꯥꯠꯅꯤ꯫ ꯃꯇꯝꯗꯣ ꯕꯕꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯥꯗꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯇꯧꯕꯗꯒꯤ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟ ꯊꯤꯈꯤꯕꯗꯣ ꯌꯥꯈꯤꯕꯅꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯆꯦꯒ ꯗꯗꯥ ꯑꯇꯣꯝꯕꯒꯗꯣ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯩꯒꯤꯅ ꯏꯗꯣꯝꯆꯥ ꯃꯁꯥ ꯌꯥꯎꯖꯗꯕ ꯑꯃ ꯂꯩ, ꯃꯥꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯕꯗꯒꯤ ꯃꯗꯨꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯌꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯏꯗꯣꯝꯆꯥꯅ ꯆꯦꯆꯦꯒ ꯗꯗꯥ ꯑꯅꯤꯕꯨ ꯄꯨꯔꯒ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯏꯃꯥꯇꯣꯟꯅ ꯆꯪꯍꯟꯅꯤꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯥꯉꯥꯡ ꯇꯧꯔꯛꯄꯗꯒꯤ ꯏꯗꯣꯝꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ, ꯕꯕꯥꯅ ꯏꯃꯥꯇꯣꯟ ꯄꯨꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯩꯒꯤꯁꯨ ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯥꯛꯂꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯝꯕ ꯄꯨꯝꯕꯗꯣ ꯇꯥꯏꯌꯣꯟꯅꯈꯤ꯫ ꯏꯃꯥꯇꯣꯟꯁꯦ ꯃꯧꯅꯤ, ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯝꯗ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯒ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯍꯥꯟꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯐꯪꯂꯛꯑꯕꯅꯤꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯅꯤ ꯈꯟꯅ ꯁꯦꯟꯅꯅꯤ ꯈꯟꯗꯨꯅ ꯏꯃꯥꯇꯣꯟꯁꯦ ꯕꯕꯥꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯁꯨ ꯂꯥꯛꯄ ꯊꯥ ꯈꯔ ꯂꯩꯕꯒ ꯊꯥ ꯑꯗꯨꯃꯛ ꯂꯦꯞꯄꯦ꯫ ꯃꯁꯤꯗꯒꯤ ꯑꯌꯥꯝꯕꯁꯨꯅꯤ ꯃꯁꯥꯒꯤ ꯍꯥꯀꯟꯒꯤ ꯏꯃꯥꯇꯣꯟꯅ ꯏꯗꯣꯝꯆꯥꯕꯨ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤ꯫ ꯏꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯗꯅ ꯗꯗꯥꯒꯤ ꯂꯟ-ꯊꯨꯝ ꯇꯥꯜꯂꯛꯀꯅꯤꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ, ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ, ꯏꯆꯦ, ꯏꯕꯨꯡ ꯑꯇꯣꯝꯕꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯤꯕ꯫ ꯏꯕꯨꯡ ꯑꯍꯟꯗꯤ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯃꯉꯣꯟꯗ ꯃꯆꯟ ꯑꯩꯒꯤ ꯑꯋꯥꯕ ꯃꯁꯛꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯉꯥꯎꯕ ꯇꯥꯕ, ꯃꯁꯤꯇꯅꯤ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯑꯌꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ, ꯆꯥꯛꯈꯨꯝꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ꯫ ꯏꯃꯥꯇꯣꯟꯗꯤ ꯃꯁꯥ ꯐꯠꯇꯦ, ꯊꯕꯛ ꯑꯀꯟꯕ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯁꯨꯗꯦ꯫ ꯑꯩꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯍꯛꯆꯥꯡ ꯉꯝꯗꯕ ꯃꯇꯝꯗ ꯆꯥꯛꯀ ꯊꯣꯡꯉꯁꯨ ꯆꯥꯛꯇꯣ ꯆꯥꯗꯧꯕ ꯇꯜꯂꯦ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨ ꯏꯃꯥꯇꯣꯟꯅ ꯄꯟꯗꯨꯅ ꯑꯗꯨꯝ ꯉꯥꯡꯉꯦ꯫ ꯃꯁꯦ ꯕꯕꯥꯁꯨ ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯥꯡꯕ ꯉꯝꯗꯦ꯫ ꯄꯨꯄꯨ ꯕꯣꯕꯣꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯉꯥꯡꯅꯤꯡꯉꯁꯨ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯟꯅꯩ꯫
ꯑꯗꯨꯕꯨ ꯕꯣꯕꯣꯛꯀ ꯄꯨꯄꯨꯒ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯋꯥꯕꯗꯤ ꯀꯌꯥꯅꯤ ꯍꯥꯏꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛꯁꯦ ꯃꯁꯤꯃꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯟꯅꯕꯤꯁꯤꯡ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅꯖꯕꯗꯣ ꯎꯔꯒ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯏꯃꯥꯒꯤ ꯐꯣꯇꯣꯕꯨ ꯌꯦꯡꯗꯨꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯀꯞꯈꯤ꯫ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯑꯩ ꯀꯞꯈꯤ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ, ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯦ, ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ? ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯣꯏꯒꯤ ꯃꯃꯥꯗ ꯀꯦꯖꯕ ꯑꯣꯏꯅꯖꯕꯁꯦ ꯎꯔꯒ ꯏꯃꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩꯁꯨ ꯏꯃꯥꯗ ꯀꯦꯅꯤꯡꯉꯦ꯫ ꯏꯃꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯩꯕꯨ ꯂꯧꯔꯨ ꯂꯥꯛꯑꯣ ꯏꯃꯥ꯫ ꯏꯃꯥ, ꯕꯕꯥꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ, ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯗꯦ꯫ ꯏꯃꯥꯇꯣꯟꯅ ꯁꯥꯎꯔꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯟꯅꯩ꯫ ꯏꯃꯥꯕꯨꯁꯨ ꯏꯃꯥꯇꯣꯟꯅ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ꯫ ꯃꯤꯒꯤꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯐꯤꯔꯣꯜ ꯂꯩꯕꯤ, ꯑꯗꯨꯒꯅꯤ ꯏꯃꯥ, ꯑꯩꯉꯣꯟꯗ ꯎꯠꯄ ꯂꯥꯛꯏꯕ ꯅꯍꯥꯟꯁꯨ ꯂꯦꯝꯕꯤꯅꯦ ꯑꯩꯉꯣꯟꯗ ꯇꯨ ꯑꯩꯗꯤ ꯏꯃꯥꯅ ꯂꯩꯕꯤꯔꯤꯅꯦ, ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯍꯪꯉꯦ꯫ ꯑꯩꯅ ꯈꯨꯝꯃꯦ, ꯑꯩꯒꯤꯁꯨ ꯕꯕꯥꯅ ꯂꯩꯕꯤꯅꯤ, ꯏꯃꯥꯇꯣꯟꯅ ꯂꯩꯕꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨꯅꯦ, ꯕꯕꯥꯒ ꯏꯃꯥꯇꯣꯟꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯛꯑꯦ꯫ ꯅꯊꯤꯕꯣꯡꯕꯧ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯀꯗꯥꯏꯗ ꯗ꯭ꯔꯦꯁꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯒ ꯅꯅꯥꯎꯒꯤꯗꯤ ꯏꯃꯥꯇꯣꯟꯅ ꯂꯩꯕꯤ, ꯑꯩꯒꯤꯗꯤ ꯂꯩꯕꯤꯗꯦ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯣ ꯏꯃꯥ꯫ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯁꯨꯝ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯗꯥꯏꯅꯥꯒ ꯃꯃꯥꯒ ꯗ꯭ꯔꯦꯁ ꯑꯍꯟꯕ ꯁꯦꯠꯂꯒ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯗꯣ ꯎꯕꯗꯒꯤ ꯗꯥꯏꯅꯥꯅ ꯑꯩꯉꯣꯟꯗ ꯂꯥꯎꯔꯒ ꯍꯥꯏꯔꯛꯈꯤ, ꯅꯥꯎꯕꯤ, ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯕꯖꯥꯔꯗ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯦ, ꯅꯪꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ? ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯗꯥꯏꯅꯥꯅ ꯍꯥꯏꯔꯛꯄꯗꯣ ꯍꯔꯥꯎꯅ ꯈꯨꯝꯃꯤ, ꯍꯣꯏ ꯂꯥꯛꯀꯦ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯔꯒ ꯗꯥꯏꯅꯥꯒꯤ ꯃꯃꯥꯅ ꯗꯥꯏꯅꯥꯗ ꯉꯥꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯏꯅꯥꯅ, ꯂꯥꯛꯀꯅꯣ, ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯉꯥꯡꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ꯫ ꯈꯪꯗꯦ, ꯉꯁꯤꯗꯤ ꯃꯤꯁꯤꯡꯁꯦ ꯑꯃꯗ ꯂꯩꯇꯥꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯆꯥ ꯃꯆꯥꯕꯨ ꯄꯨꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯅꯔꯤ꯫ ꯃꯗꯨ ꯎꯔꯒ ꯑꯩ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯈꯤ꯫ ꯊꯃꯣꯏꯗ ꯈꯟꯈꯤ, ꯏꯃꯥ, ꯑꯩꯒꯤꯁꯨ ꯅꯪ ꯂꯩꯔꯝꯃꯕꯗꯤ ꯑꯩꯁꯨ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯀꯅꯤꯀꯣ꯫ ꯏꯃꯥ, ꯑꯩ ꯅꯪ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯦ, ꯅꯪ ꯂꯥꯛꯑꯣ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯑꯄꯥꯕ ꯑꯩꯐꯥꯎ ꯀꯞꯄꯦ ꯃꯌꯥꯝ꯫ ꯑꯩꯅ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯀꯞꯄꯗꯣ ꯀꯀꯥ ꯑꯃꯅ ꯎꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯀꯥꯁꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯥꯎꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ ꯀꯀꯥ꯫ ꯌꯦꯡꯉꯣꯏ, ꯍꯣꯔꯦꯟ ꯀꯀꯥꯅꯅꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯅꯤ꯫ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯅꯦ ꯂꯨꯁꯤꯜꯂꯒ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ, ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯨ ꯀꯀꯥꯅ ꯂꯩꯕꯤꯗꯣꯏꯅꯤ꯫ ꯀꯀꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯍꯣꯏ ꯀꯀꯥ, ꯂꯥꯛꯀꯦ꯫ ꯆꯪꯉꯣ꯫ ꯑꯩ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯣ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒ ꯃꯥꯡꯒꯣꯟꯗ ꯐꯝꯃꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯈꯤ, ꯕꯕꯥ, ꯀꯀꯥ ꯅꯥꯎꯕꯅꯅꯦ ꯑꯩꯒꯤ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯅꯤ ꯍꯥꯏꯌꯦ, ꯑꯩ ꯆꯠꯂꯨꯒꯦ ꯕꯕꯥ꯫ ꯑꯩꯅ ꯍꯔꯥꯎꯅ ꯍꯥꯏꯖꯕꯗ ꯕꯕꯥꯅ ꯁꯥꯎꯅ ꯌꯩꯊꯠꯂꯛꯈꯤ꯫ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯑꯩꯁꯦ ꯌꯣꯜꯂꯨꯔꯤꯕꯅꯤꯅꯦ, ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ꯫ ꯏꯃꯥꯇꯣꯟꯅ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯡꯈꯤ, ꯍꯣ, ꯑꯩꯁꯦ ꯌꯣꯜꯂꯨꯔꯤ ꯑꯣꯏꯔꯝꯅꯤ, ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯤ, ꯐꯠꯇꯕꯤꯅꯤ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤ, ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯤ, ꯃꯕꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯒ ꯌꯨ ꯉꯥꯎꯕ ꯑꯉꯥꯎꯕ ꯑꯃꯒ, ꯃꯣꯏꯅꯤꯁꯦ ꯁꯥꯟꯅꯕꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯗꯝ ꯂꯣꯏꯔꯕꯅꯤ, ꯃꯣꯏꯅꯤꯁꯤꯗ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯏꯃꯥꯇꯣꯟꯒꯤ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯀꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯒ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯈꯤ, ꯑꯗꯨꯒ ꯀꯞꯈꯤ꯫ ꯃꯗꯨꯁꯨ ꯏꯃꯥꯇꯣꯟ ꯕꯕꯥ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯟꯁꯦ ꯃꯦꯟꯗꯨꯅ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯨꯃꯤꯠꯁꯦ ꯐꯅ ꯀꯨꯏꯅ ꯑꯩꯁꯦ ꯇꯨꯝꯂꯨꯔꯕ ꯖꯥꯠꯅꯤ꯫
ꯀꯅꯥꯝꯇꯅꯁꯨ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯩ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒ ꯏꯅꯥꯎꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯦ꯫ ꯏꯃꯥꯇꯣꯟꯅ ꯀꯩꯊꯦꯜꯗ ꯌꯥꯎꯁꯪꯒꯤ ꯐꯤꯔꯣꯜ ꯂꯩꯔꯨꯕꯖꯥꯠꯅꯤ꯫ ꯑꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯕꯕꯥꯅ ꯏꯃꯥꯇꯣꯟꯗ ꯍꯥꯏ, ꯃꯥꯒꯤꯗꯤ ꯀꯗꯥꯏꯅꯣ, ꯑꯝꯇ ꯁꯦꯠꯍꯜꯂꯨꯁꯦ, ꯑꯝꯇ ꯃꯕꯨꯡꯁꯦ ꯍꯔꯥꯎꯖꯅꯕ꯫ ꯑꯩ ꯕꯕꯥꯒꯤ ꯋꯥꯗꯣ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒꯗꯤ ꯏꯃꯥꯇꯣꯟꯅ ꯕꯕꯥꯗ ꯃꯃꯥꯏ ꯁꯣꯛꯑꯒ ꯍꯥꯏ, ꯀꯗꯥꯏꯗꯩꯅꯣ, ꯅꯪꯅ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯛꯇꯅ ꯃꯣꯏ ꯑꯅꯤꯒꯤ ꯑꯩꯅ ꯂꯩꯗꯣꯏꯅꯣ? ꯃꯥꯇꯕꯨ ꯑꯉꯥꯡꯅ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ, ꯃꯥꯒꯤꯗꯤ ꯃꯤꯅ ꯂꯩꯕꯤꯅꯤꯁꯨ ꯍꯥꯏꯔꯤꯕꯗꯨꯗꯤ꯫ ꯕꯕꯥ ꯏꯃꯥꯇꯣꯟꯅ ꯉꯥꯡꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯉꯥꯡꯗꯤ ꯉꯥꯡꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤꯗꯤ ꯅꯣꯏ ꯀꯥ ꯅꯥꯎꯕꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯥꯏ, ꯆꯠꯂꯣꯁꯣ, ꯅꯪ ꯀꯥ ꯅꯥꯎꯕꯗꯅꯦ ꯂꯩꯍꯜꯂꯨꯆꯣꯆꯣ꯫ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯑꯉꯥꯡꯁꯤꯕꯨ ꯆꯥꯛꯀ ꯄꯤꯖꯔꯕꯣ? ꯍꯣ, ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ, ꯅꯪꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ, ꯑꯩꯁꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤꯁꯤꯅꯤ꯫ ꯍꯣ, ꯅꯪꯅꯤꯌꯦ, ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯍꯥꯟꯅ ꯂꯩꯍꯜꯂꯨꯆꯣꯆꯣ, ꯑꯗꯨꯒ ꯍꯜꯂꯒ ꯆꯥꯛꯇꯣ ꯆꯥꯎ꯫ ꯑꯩ ꯍꯔꯥꯎꯅ ꯑꯔꯩꯕ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯗꯣꯛꯑꯒ ꯀꯥ ꯅꯥꯎꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯀꯥ ꯅꯥꯎꯕ, ꯑꯩ ꯂꯥꯛꯑꯦ꯫ ꯀꯥ ꯅꯥꯎꯕꯁꯨ ꯑꯩꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗꯒꯤ ꯀꯥ ꯅꯥꯎꯕꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯗ꯭ꯔꯦꯁꯀ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯕꯣ? ꯍꯣ, ꯆꯠꯁꯤ, ꯀꯀꯥꯒ ꯆꯠꯁꯤ꯫ ꯇꯥꯕ꯭ꯔꯣ, ꯄꯩꯁꯥꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯣꯏꯕꯤꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯩ ꯂꯩꯕꯤꯔꯛꯑꯒꯦ, ꯊꯣꯏꯁꯨ ꯄꯨꯔꯒ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯒꯗꯤ ꯀꯥ ꯅꯥꯎꯕꯒꯤ ꯅꯨꯄꯤꯅ ꯁꯥꯎꯅ ꯉꯥꯡꯈꯤ, ꯍꯣ, ꯅꯪꯒ ꯃꯥꯒ ꯀꯔꯤ ꯊꯣꯛꯅꯒꯦ? ꯃꯥꯒꯤ ꯃꯃꯥꯗꯣ ꯅꯪꯒ ꯀꯣꯏꯅꯔꯛꯄ꯭ꯔꯣ? ꯃꯤꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯕꯅꯦ, ꯃꯔꯥꯏꯅ ꯂꯩꯖꯅꯤ, ꯅꯪꯅ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯥꯝꯅ ꯁꯥꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥ ꯁꯤꯟꯅꯒꯦ? ꯍꯥꯏꯗꯨꯅ ꯀꯥ ꯅꯥꯎꯕꯒ ꯏꯗꯣꯝꯆꯥꯒ ꯈꯠꯅꯈꯠꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯁꯨ ꯈꯠꯅꯕꯗꯨ ꯇꯥꯕꯗꯒꯤ ꯈꯥꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯥ ꯅꯥꯎꯕꯅ ꯑꯩ ꯇꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯗꯣꯝꯆꯥꯗ ꯇꯞꯅ ꯍꯥꯏꯍꯧꯕꯗꯣ ꯑꯩ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯏ꯫ ꯑꯉꯥꯡꯁꯦ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯄꯥꯅꯦꯅ ꯑꯙꯥ ꯃꯣꯔꯥ ꯑꯃꯒ ꯉꯁꯥꯏ ꯃꯤꯅ ꯕꯖꯥꯔ ꯆꯠꯈꯤꯕꯗꯣ ꯌꯦꯡꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯃꯃꯜ ꯌꯥꯝꯗꯕ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯕꯗ ꯑꯉꯥꯡꯁꯤꯅ ꯍꯔꯥꯎꯖꯒꯗꯕꯗꯣ, ꯃꯗꯨꯅ ꯃꯍꯩ ꯑꯣꯏꯔꯣꯏꯗ꯭ꯔꯣ? ꯀꯀꯥꯒꯤ ꯋꯥꯗꯨꯗ ꯏꯗꯣꯝꯆꯥꯁꯨ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ꯫ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯈꯥꯝꯃꯛꯈꯤ, ꯅꯥꯎꯕꯤ, ꯑꯝꯇ ꯉꯥꯏꯈꯨꯋꯣ, ꯏꯗꯣꯝꯆꯥꯒ ꯄꯣꯠꯇꯣ ꯂꯩꯕ ꯆꯠꯂꯁꯤ꯫ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯛꯇꯕꯤ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯆꯦꯅꯁꯨ ꯀꯞꯁꯨ ꯀꯞꯈꯤ꯫ ꯑꯗꯨꯃꯛ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯈꯤ꯫ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯔꯝꯃꯕꯗꯤ ꯈꯜꯂꯒ ꯑꯩ ꯆꯦꯅ ꯀꯞꯈꯤ꯫ ꯉꯁꯤꯗꯤ ꯌꯥꯎꯁꯪ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯉꯟꯇꯥꯅ ꯏꯔꯨ ꯃꯥꯏꯊꯖꯅꯔꯒ ꯑꯍꯟꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯁꯦꯟ ꯈꯥꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥꯟꯅꯕꯤ ꯗꯥꯏꯅꯥꯅ ꯂꯣꯏꯁꯤꯜꯂꯣ, ꯁꯦꯟ ꯈꯥꯏꯕ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯠꯇꯤ ꯆꯠꯅꯤꯡꯉꯦ, ꯁꯦꯠꯅꯕ ꯑꯍꯟꯕ ꯐꯤꯔꯣꯜꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯇꯣꯟꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯌꯥꯎꯁꯪ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯏꯃꯥꯟꯅꯕꯤ ꯗꯥꯏꯅꯥ, ꯂꯦꯝꯕꯤ, ꯃꯣꯏ ꯈꯔꯅ ꯑꯩꯁꯨ ꯍꯧꯕ ꯂꯥꯛꯑꯦ꯫ ꯑꯩꯅ ꯍꯥꯏ, ꯂꯦꯝꯕꯤ, ꯗꯥꯏꯅꯥ, ꯑꯩꯗꯤ ꯆꯠꯂꯔꯣꯏ, ꯗ꯭ꯔꯦꯁꯁꯨ ꯂꯩꯇꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯁꯦ, ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯣ? ꯕꯕꯥ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯄꯤꯔꯛꯈꯤ꯫ ꯑꯩ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯗꯥꯏꯅꯥꯒ ꯂꯦꯝꯕꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯕꯣꯛꯀꯨꯝꯕꯤ ꯑꯃꯒꯤ ꯄꯣꯠꯐꯝꯗ ꯆꯪꯉꯒ ꯖꯣꯏꯄꯗ ꯀꯌꯥꯅꯣ ꯍꯪꯕ ꯃꯇꯝꯗ ꯏꯕꯣꯛꯅ ꯂꯨꯄꯥ 50 ꯌꯣꯟꯗꯧꯅꯦ, ꯏꯁꯨꯒꯤꯕꯨ ꯂꯨꯄꯥ 35 ꯄꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯖꯣꯏꯄꯗꯣ ꯂꯩꯔꯒ ꯕꯦꯒ ꯑꯃꯒꯁꯨ ꯑꯩꯅ ꯂꯩꯔꯒ ꯂꯥꯛꯈꯤ꯫ ꯍꯥꯟꯅꯒꯤ ꯏꯃꯥꯒꯤ ꯑꯔꯩꯕ ꯐꯅꯦꯛ ꯑꯃ ꯈꯜꯂꯒ ꯁꯦꯠꯂꯦ, ꯉꯝꯃꯣꯏ ꯉꯝꯗꯕꯣꯏꯅꯦ, ꯃꯔꯝꯗꯤ ꯐꯅꯦꯛꯇꯣ ꯌꯥꯝꯅ ꯆꯥꯎꯋꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯔꯛꯄ ꯖꯣꯏꯄ ꯑꯍꯟꯕꯗꯣ ꯌꯥꯜꯂꯒ ꯈꯨꯠꯇ ꯕꯦꯒꯇꯣ ꯄꯥꯏꯔꯒ ꯁꯦꯟ ꯈꯥꯏꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯉꯁꯥꯏꯈꯩ ꯅꯨꯡꯉꯥꯏꯔꯝꯗꯕ, ꯑꯩ ꯀꯞꯅꯤꯡꯉꯝꯕ ꯀꯌꯥꯗꯣ ꯃꯤꯀꯨꯞꯇꯨꯗ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ꯫ ꯑꯩ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯝꯄꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯀꯥ ꯅꯥꯎꯕꯒꯤ ꯅꯨꯄꯤ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯕꯨ ꯃꯣꯏꯗ ꯄꯨꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯑꯃ ꯑꯩꯉꯣꯟꯗ ꯁꯦꯠꯍꯜꯂꯛꯈꯤ꯫ ꯐꯅꯦꯛꯇꯣ ꯑꯍꯟꯕꯅꯦ꯫
ꯏꯗꯣꯝꯆꯥꯁꯨ ꯀꯣꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯖꯥꯠꯅꯤ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ 10 ꯑꯃꯒꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩ ꯅꯨꯃꯤꯠꯇꯣ ꯍꯔꯥꯎꯅ ꯌꯥꯎꯁꯪ ꯌꯥꯎꯈꯤ ꯁꯦꯟ ꯈꯥꯏꯔꯕꯒꯤ ꯐꯪꯕ ꯄꯩꯁꯥꯁꯤꯡꯗꯣ ꯏꯕꯨꯡ ꯑꯍꯟꯗ ꯈꯔ ꯑꯃ ꯄꯤꯔꯒ ꯕꯕꯥꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯦ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯇꯣꯟ ꯑꯇꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯈꯤ ꯑꯋꯥꯕꯗꯤ ꯀꯌꯥꯅꯤ ꯇꯝꯊꯣꯛꯄꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯉꯛꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯄꯩꯁꯥ ꯈꯛꯀꯤ ꯈꯜꯂꯒ ꯑꯩꯕꯨ ꯊꯥꯖꯅꯕ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯑꯩ ꯆꯦꯟꯈꯤ ꯕꯕꯥ ꯏꯃꯥꯇꯣꯟꯅ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤꯅ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯦꯞꯄꯤꯅꯕ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨ ꯀꯧꯖꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯈꯤꯗꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤ ꯃꯃꯥꯇꯣꯟꯅ ꯅꯨꯄꯥ ꯑꯐꯕ ꯁꯤꯟꯕꯤꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯕꯗꯅꯥꯝ ꯑꯩ ꯆꯥꯈꯤ ꯃꯗꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯏꯃꯥꯇꯣꯟꯒꯤ ꯃꯆꯨꯝ ꯆꯥꯕ ꯃꯤꯅ ꯑꯌꯥꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯗ꯭ꯔꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯁꯦ ꯐꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯎꯕ ꯐꯪꯗ꯭ꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯗꯤ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯏꯅꯦꯝꯕꯣꯛꯅꯗꯤ ꯏꯆꯥꯁꯦ ꯅꯪꯅ ꯃꯥꯡꯍꯜꯂꯦ ꯏꯁꯨ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯅꯥꯈꯣꯏꯅꯅ ꯑꯩꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯥꯡꯂꯤ ꯑꯩꯁꯦ ꯃꯐꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯆꯪꯂꯒ ꯂꯩꯔꯨꯗꯣꯔꯤꯕ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯈꯥꯡꯕ ꯇꯥꯔꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯊꯤꯕ ꯐꯪꯂꯣꯏ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯍꯥꯏꯕ ꯌꯥꯏ ꯆꯦꯆꯦꯁꯨ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ ꯕꯕꯥꯁꯨ ꯁꯣꯜꯂꯦ ꯏꯃꯥꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯦ ꯆꯦꯆꯦꯒꯤ ꯅꯨꯄꯥ ꯏꯇꯩꯗꯣ ꯃꯁꯥ ꯁꯣꯜꯂꯦ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯄꯥꯛꯅ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯑꯩꯅ ꯌꯥꯎꯁꯪꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯐꯤꯔꯣꯜ ꯑꯗꯨꯝ ꯊꯤꯜꯂꯦ ꯃꯗꯨꯅ ꯃꯣꯏꯅ ꯍꯔꯥꯎꯖꯩ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎꯖꯕꯗꯣ ꯎꯔꯒ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯀꯌꯥꯁꯦ ꯇꯞꯅ ꯇꯞꯅ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯈꯪꯍꯧꯗꯅ ꯊꯥ ꯂꯦꯞꯄꯛꯈꯤ ꯏꯅꯦꯄꯣꯛꯅꯗꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏꯔꯣꯏ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯄꯣꯛꯅ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯂꯤ ꯃꯗꯨꯅ ꯑꯩꯗꯤ ꯏꯁꯥꯁꯦ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯖꯩ ꯑꯩꯒꯤ ꯃꯇꯧꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯈꯤ ꯑꯩ ꯄꯥꯈꯠꯄꯅ ꯅꯨꯡꯇꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯦ ꯏꯆꯥꯅꯨꯄꯥ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯨꯔꯨꯝꯖꯈꯤ ꯃꯁꯤꯅꯔ ꯈꯪꯗꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯎꯕꯤꯔꯕ ꯃꯥꯜꯂꯦ ꯑꯩ ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯎꯕ ꯐꯪꯖꯈꯤ ꯃꯁꯤꯗꯒꯤ ꯏꯅꯦꯝꯕꯣꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯛꯈꯤ ꯑꯩ ꯏꯁꯥꯁꯦ ꯅꯦ ꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯂꯒ ꯏꯆꯥꯅꯨꯄꯥꯅ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯄꯨꯝꯁꯨꯝꯕ ꯍꯥꯏꯅꯁꯨ ꯑꯩꯅ ꯊꯣꯜꯂꯦ ꯏꯃꯥꯇꯣꯟꯁꯨ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯏꯆꯥꯗꯤ ꯑꯐꯕꯗ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯕꯣꯔ ꯑꯗꯨꯝ ꯄꯤꯕꯤꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ